mayam pumnamakpu Erolnungdagi manina khurumjari. Aihaki mamangi video haibdi Mars colonization ahanba sarukta karigidama eikhoi Mioibsing asina eikhoi gi prithvi asibu thadokuna Mars haiba grah sida chaningliba. Aduga karigidama vaigyanik sing asina atoppa planet mayamgi maraktagi akhanana Mars haiba red planet asibu khalliba haibagi maramda mayamgi midmai oinaba aihakna haijakre. Ngasigi Mars colonization anisuba saruk asi mamut tana vap tana bagidamak aigi mamangi video adu hana yingbiyu. Ngasigi Mars colonization anisuba saruk haibadi Mars gi leimaida eikhoi Mioibsing asina kmdouna hinglugani haibagi matang asida amuk lakchage. Ngasidagi sahi mari gi matung haibadi by 2026 Elon MUSK SpaceX amadi NASA makoi anina khusamnaduna the first colonies of Mars haina mingthonba masing yamdaba Mioi khnglup ama Mars hariba red planet asida thanabagi sem saba hokre. Hairiba Mars ki leimaida ihan hana satnaba khangatliba Mioi khnglup asida yaunabagidama malem sinba thungna open competition ama lauthokhi. Adubu yamna ngaklibadi asuk khudong thiningai oiraba siva natragana sangbagi langdai da lebliba mission asigdama Mioi lising ani henbana saruk yanabagidama lakhi haibasini. Masina mayek sengna takli madudi eikhoi gi prithvi asida mathau nga faba adventure bu pamjaba Mioi lising kaya leidi haibasini. Asomna khangalaba Mioi khnglup asi hariba Mars mission asigidama sahi 10 chupna train tawgadoribani. Aikhoina Mars ki leimaida khong ta dringai matamda Mars ki landscape asi hana khangjil hobuna chumgani. Red planet asigi leimai asi tapna ahongba kaya lakliba marvumi haibadi desert amagumbani. Aduga numidang wairamgi numitna taramdaigi kwaidagi fajaba view asi Mars ki leimaidagi uba fangani. Masida sunatana eikhoi solar system asigi khwaidagi chawba Mioibsing Olympus Mons asi Mars ki leimaida domna uba fangani. Hairiba Mioibsing asi eikhoi prithvi asida khwaidagi wangba ching ama oiriba Mount Everest hairiba ching asidagi saruk ahum thokna wangba heli. Elon MUSK plan gi matung inadi Mars ta chatkadoriba Mioi khnglup adu yamdrabda chahi ani di mafam aduda leirunaba thakna chanaba amadi oxygen masigi sumathakta astronaut sing asina litliba pressurized suit asi sangdraba yadraba amani. Karigumba adomna space ta chatpa matamda pressurized suit asi yaudaba taragadi adomna hingadoribasi supnagi only 15 second muk khaktani. Masigi maram haipabu space ta atmospheric pressure asi yamna satina nemi. Maram asina pressurized suit asi yaudaba taragadi eikhoi Mioibagi haksang asi fok launa pokhai duna sigadoribani. Masigi hairuragadi eikhoi gi prithvi asibu miraiba chumlibra. Mars mission asigidama khangalaba Mioibsing asina Mars ki leimai yaudringai mangjaunana makhoina leifam oinaba protective shield ama hana semba haibasi tangai fadana tawdabamak yadrabani. Masigi maram haibubu Mars ki leimaida yamna tamthiba khudong thiningai oiba ufulgi nonglei nungsit yamna toina shitli. Matang asida mayamgi pukning khajiktang singsinjage munna tabiu. Masigi protective shield ase Mars ki leimaida fangliba soil haibadi leibak asidagi semgadoribani. Adubu matang asida eikhoina hangba yariba wahangdi how kmdouna Mioiba amatasu leitriba mafam aduda protective shield asi semba oithokadoribano. Paukhum pizarake hairiba protective shield ase AI haibadi artificial intelligence robot sing sizinaduna semgadoribani. Maram asina Mioibsing asina chatringaida AI robot sing asi hana thakravani. Masigi AI robot sing asi Mars ki tongan ba mafamda magi oiba mathau tawduna leigani. Adubu karigumba darkar leraglabadi makhoi punna thabak tominagani hairi. AI robot sing asida sensor camera excavator haibadi JCB gumna leiba kotpa yanaba khulai amadi 3D printing unit sing yaugani. 3D printing unit hairiba si aihakna mayamda explain tawba matamdadi khajitang wana thogle adubu yamna samna harabada 3D printing machine asida tawgudoriba si
Marski leibak haibdi soil asidagi darkar labor raw materials sing loksinduna leng bread amadi height labor posak ama sembagi wani isham samna hairabada aikhoi gi swaida leibak leingoidagi sek sariba asigumbani mayam Mars sek sai haijaba nate tawadabu maong adugumbani haibagi wani Masigi AI robot sing asi aikhoina yumda famna natragana imanabi singa singju chana na control tawba yagadoribani masidabu aikhoi mioiba ama oina poklubagi karigidamak sauthokjaroi aihaksu video asi semna aikhoi mioibagi brain asi asuki matik mapangal lei haibasi itanta khanjarei aduga karigidamak aikhoina asuk yamna sakti leikraba aikhoigi brain asibu namsinduna thamlaga khatnaba chainaba amadi samajgi pamdaba thabaksing asida karigidamak tawgadoribano topic ta mumai onslaksi aikhoi mioibasing asina Mars ki leimaida hek tawa matamda ngasai ge AI robot sing aduna aikhoibu airport ta ngaibagum ngaiduna aikhoibu taram na okadoribani Makoina aikhoina poragliba pochai sing adu base unit faoba thanbi gadoribani aduga robot khara amana astronaut sing aduna leigadoriba base camp aduge manung adu aikhoige prithvi gi atmospheric pressure gumna khusiem gi oiba artificial pressure sem gadoribani aduga hairiba pressurized toraba cabin sing asi amaga interconnected haibadi amaga samjinnagani aduga masida changliba power sing asi robot sing aduna solar energy ki matengna sunggadoribani kanagumba astronaut amana base unit adudagi mapanda thoke haiba taragadi akhanana khatuna thamlaba robot amana astronaut aduna hek thokiba matung pressure adubu mapanda leak oikidanaba base camp adu hanagum fix tawshin khigani masigi matungdagidi aikhoi mioibasing gi mathau lakpa hore astronaut sing asina hana tawgudabasi greenhouse ama hana semgatpa asini masigi maram haibabu Mars ki leimai asida manamasing thaba yanabagidamaktani scientific experts in fongba research paper amagi matung inna supnagi alu amadi beans khaktamak hana Mars ki leimaida thaba yagani haina palli greenhouse asidagi puthoraglibasi aikhoina sana thaknaba khakta natana Mars amadi aikhoi mioibasingdamak yamna darkar oiriba oxygen asisu puthoklibani hoi masidagi puthorliba oxygen ase sang yamna yamlubagi wadi natte masina maram oiragani ngasi vaigyanik sing asina Mars ki leimaida oxygen sungnabagi kanna hotnaribasi Hairiba oxygen sungbagi experiment asi hana Mars rover hairiba akhatnaba khulai asina haukrabani masigi khulai asida tawribasi Mars ta sang khwaidagi yamna fangliba carbon dioxide asi electric current thajinduna sahallaba matungda carbon dioxide asibu thugaiduna oxygen asi lauthokpani aduga Mars rover hairiba khulai asina Mars ki leinungda frozen water asi marang kaina lei haibasi hanana puthokhrabani Masidagi famjinduna leiriba ising sing asi sogdokhanduna sizinaba yagani haina experts singna fongdokli mayam loisilakpada aikhoigi prithvi asidagi Mars faubagi chatpagi vara asi saurangna $10 billion rom oigani haina Elon Musk na fongdokli adubu adomna kaubiroidabadi malemsida leiriba senjau paiba kaya amadi Mars ta koiba chatnabagidama sem saduna laikre haiba sini Ngasigi di matang asida mayang pumnamakpu kainaya thangnijari pumnamakpu khurumjari